ngasi phone ki basi phone dagi maru eba paung ko tang lokhochara kana mayam da share dawjage India China ngamkhai da tension wangkhalak padagi lan gi thaurang taunaba Xi Jinping na PLA da khankhrai India amasum China leba asi tainariba ngamkhai paring maru oina Ladakh ki nongpok thangba sarukta leiriba laibak ani gi ngamkhai paring da tha kya gi mamang gi ungkhanabagi thawung lairakibadu hena phibam phachilakhidabaga loinana China gi president Xi Jinping na laibak adugi People's Liberation Army PLA da lan gi mapung phaba thaurang Touro Haikhre yathang tawthakhrei laiba asina tungan ba official singi thakta hauzik lairiba ngamkhai paringi ungkhatnaba asi hanta hananaba pandamda round mapalak wari watai sanabagi thabak satakrabasu border da lairiba ungkhanabagi phibam asi hanta hanba ngamlaktabadagi Xi Jinping na PLA da lan gi damak mapung phana sem saduna lainaba khankhibani China ge anauba sahi hobagi palan thoram nakshilakpaga loinana handakta Xi Jinping na PLA gi Air Force Unit amada satuna wa ngangkhi mafam aduda wa ngangbada hauji masagi mathau tawduna lairiba PLA gi lanmi khudingmakna lan gi thaurang hena kanchinanaba wafam phongdokhibani haidi China gi miyam gi santi ingsikna lainaba amadi nungaina hingbaga loinana national security gi yenglaga lan gi thaurang tawba matam sapsare haina phongdokhibani haidi mamang sai inglising ani ga kungi me thadagi India amasum China ani gi military gi oiba achaubo ungkhatnaba ama ngamkhai gi matangda lairakliba sigi yenglaga China gi president gi wangang asi yamna maru oiri ka hen inglaba December amasum January hairiba ningtham thagi matam asida laibak animaki lanmi singna line of actual control LAC paringda magi national security gi damak sub zero gi condition sing yauna ayingba mayokna duna ahing nungthil khaidana ngamkhai ngaknaba honaribani haukiba sayol da India gi external affairs minister S Joy Shankarna phongdokibada Ladakh paring da lairiba muknabagi thawong si isam samba amanate yamna complex oib issue ama oibana crisis asi waroisin puraknabagi damak military gi thakta phaminaduna wari watai taunaba darkar lei haikibani kumja inglising aniga kungi April tha phawbagi mamangda lainaramba laibak anigi ngamkhai gi phibamduda amukka hanjin hansi haiba India gi wafam China na ngasi phawba yadaduna laklibani lam henjina lairiba China gi lanmising adu khudakta handokadabani haina India na China da hanjin taksinduna laklibani handakta China gi president na phongdokiba yamna marau leiba wangangasi tungan ba mongda wanthok pibisu yari China gi nongpok thangba sarukta samudra gi ngamkhai matangda muknaba lairiba laibak singda wakhalon thamlaga ma ki lanmi singda Xi Jinping na section na lainaba khangalamba yabagi mawongsu lairi Taiwan Strait amasum South China Sea gi matangda atopa laibak singa yengnariba adomda mahakna phongdokhibani hainisu miyamna khannaba lairi PLA gi Aviation Unit aduda wangang kiba president asina information welfare ga mari lainana design tawraba akhanaba aircraft su yengsinki India ga tainariba LAC paring da paisinduna lairiba China gi anauba makhal gi lan gi khusu khulai singamadi military deployment ki phibamsu Jinping na koina satuna yengsinki India ga tainariba ngamkhaida sauno government na anauba lan gi khusu khulai kya paikhalakliba thawong adu China gi media na holiday gift amani haina phongdokhi haina su pausina makhatana su phongdorakli aduga ma'am sigi pausi tabiba lorba matungda mayanggi wakhalonda kari lebibige habdo sungsoi soidana ma'am share tobiramu haina Manipur top channel gi mekhaidigi haizari aduga makhasa tharak point atopa maru ba pau kharaga ma'am da hapsaramge Pawamana Zailat Lake ta masa khangdriba nga makhal kya lairi kai tharagliba
Zailat Lake ta mahusagi oibak saktam kalhausi Matthew Golmai All Manipur Walking Journalist Union Amjuna Sinduna Sathariba No Your Century and Wetland Media Campaign gi saruk ama oina Tamenglong gi district gi Tosem subdivision gi manung sana leiba part kya yingsinki lamdam adugi khwaidigi maru oidiba Zailat Lake ta masa khangdriba nga makhal taret lom lairamba thenaki campaign aduda saruk yakiba paumi singna lamdam adugi khunja singna phaduna purakpa makhal ama thengnaraki nga makhal adu Manipur tampakta marangkai na phangdiba porom amasum ngamuga masak haiphet manai adumenama nga asigi masingi saruk amadi makuda lairiba mami singasi ataiga manade masingi saruk adu sangdokpaga loinana tumtak tauna uri aduga maku singaduda ikoi koiba mami sing tabaga loinana mamaidasu akoibada mami ama uba phangli khunja singna phongdorakpagi matungina part aduda nga makhal taret lom leiri madu atai maphamda leiriba nga makhal singa manadaba ui kari maming kaubagi haibadudi khangde haina phongdorakhi part aduga nakna leiriba Zailat Jang Village ki chairman Matthew Golmaina phongdorakhibada part asigi top matik mayai lei apikpa part taret lom leiri madugi manungda Nauzai Lake Goifau Zai Lake Napsazai Lake amadi Zailat Lake asini aduga atopa lemhauriba part adudi maming thonba laitri hari mafam asi lam koibasingi puning singsinba yaba mani adubo ningthina sembidabana lam koiba lakpagi sang hanthana lairi part asi yaunanaba lambi leitabana barak turel hi tongduna satlaba matung singda kilometer ahumlom khongna salaba matung yauba ngamli masina lam koiba lakpagi sangsu hanthabagi maram oiri haidenasu pausina makhatana phongdorakli aduga myam ngasi ayung ata I pausing myam le share tawjaba ngamjahodare karigumba khodong sadaba khara leibigi adugi tamakta myam na ngakpigani amasu myam ngaliba makai hore nungdaramgi haji phongak kodriba sifong singsidagi ngasi thokiba thodo wathok singsidagi maruiba pausing khonga sarakana Manipur top channel gi mekedigi ngaliba makai myam le share tawjanaba khonazarake aduga myam ngasi angan bagi pausing nganamak piba ngamkhidabagi tamakta mayam na ngakpigani haina Manipur top channel gi mekedigi haijari aduga myam hojiki oinadi matang asaida lusinjarage friend yariba makai ngantana myam de pausing share tawjarake aduga myam na su video si yengbibu lor matungda myam gi wakhalonda kari lebibigi habadu soidana nungsibiduna comment box da comment thambiramu haina channel sigi mekedigi request tawjari and thank you